Kuki terrorisingna Nongmei Pairaga football Sannabada Manipur Leingakna Yengduna Leithokpa Karigino Pawasi Khutlaipaibasingna Mairagi editorial kalamdagi lakhotchabane Manipur gi chingi lamda laibak asigi chanariba aina si chanadabagum Khutlaipaibasingna Kuki terrorisingna phongna thoroktuna miyam mamangda ain kaiba tawrakpa matamda Manipur Leingakna matam sana faduna ain gi oiba thabak lakhotuna sairak piba ngamdana free thadoktuna thamliba si Karigino Hawjik Manipur thokliba thakun mathoi helaklaba lan manung asida Kuki taba district singda phongna lut tawbagi thabak sathabada natana Khutlaipaibasingna micham miyam marakta koisa chatpa uraba fawbada mafam aduda leiriba district administration amade district SP na karigumba ain gi oiba thabak amata laukhatana leiriba asi yamna lale thawong asina takpugum tawriba de Manipur gi chingi lamdam sida chanariba ain chanadre haibaga chap manari haibasine masigi mayek senglaba khudam ama oina Kangpokpi district ki manung chana leiba Nojang Kipzen Memorial Playground Kuki militant singna ki akhang amade singna bamata yaudana yamna free oiba mawongda makuta afaba makhalgi nongmai sing paiduna Football Sannabada Leingakna Yengduna Leithokpa Karigino haiba wahang kaya praja section kaya dagi hangnarakle Kuki militant singna afaba makhalgi nongmai yanduna no kheduna football Sannabadu Leingakna thingba pidana Yengduna leire haina Delhi Mitai Coordinating Committee DMCC gi maikaidagi pendaba phongdokpasu leikhrai Kuki militant singna afaba makhalgi nongmai yanduna no kheduna football Sannabadu gi video footage social media da thagalakpadagi malem leibak pumba yauna Sarasanna ubada angakpa ma haibadu oinare asigumba aina yadaba thabak asi Manipur Leingak amade Bharat Leingak anina taseng na khanglaba fawba tumina Leithokpaibasi Karigino haiba wahang ama lakle Football Sannabadu gi matangda intelligence ki report su mariksumna adumak leiramgani haina thajai asigumba terroristing gi thawong asi Manipur Leingak amasung Bharat Leingak anina khangna una free thaduna thamlibasi makhoibu phongna sawgatlabra haiba wahang lakane Kuki militant singna Nongmei yanduna Churachandpur amadi Kangpokpi district headquarter maktada phongna koisa chatpada makhoibu kanana su athingba pidana lakle masidagi hendoktuna Kangpokpi district SP gi office ta Kuki terroristing thomjinduna landasin khibaduda Kangpokpi district ki SP gi mamaida nungna panduna thina sokhe asumna terrorize oiba hingsa gi thabak thawong kaya satharaklaba fawbada makhoibu phaduna Manipur Leingak leire Manipur asi ain chanariba mafamni haibadu karigidamakta Manipur Leingakna Thabak oina pangthokpa ngamdribano hairiba thawong adu Manipur gi tampaki lamdam singda thokpa oiragadi khudakta ain gi oiba laukpham thokpa thabak adu Manipur Leingakna soidana laukhatuna ain gi oiba sairak pigani haina khalle aduna Leingak sasan tawba matamda chinga masung tam khaidokpagi mawongda chingi lamdam kharadana ain kaiba thabak phongna tawrabasu Leingakna Yengduna Leithokpa haibasi Leingak asi leitre haibadu taklibra haibasi miyamgi wahang oiragli haibasi aikhoigi Leingak loisingna khangpham thoe Manipur Leingakna kayagi matik sonbagi haibabu hawjik phawba Kuki militant singna buffer zone amade red zone haiduna laukthokuna thamliba mafam asi lansinduna tampaki lamda khundaba miyoi sing amade Manipur Leingak paibada yauriba minister sing MLA sing loinana chief minister phawba changba ngamdaduna leiriba asine maduna Kuki militant singbu nauk chawhan baibasi Manipur Leingakna thokanbani haibada haimanba thokloi haina khalle masina loidre national highway animakta chahi kayagi mamangdagi Khutlaipaibasingna kayana Gari kaya dagi nongmai sindol da namduna tax lauba pidraga gari kaya mai thadokpa lokha da inthaba driver amadi handyman faduna puraga ransom tanbagi thabak chatharakpa matamda Manipur Leingak amasung Bharat Leingakna karisu tawba ngamdana lakhibane asumna Manipur Leingak amasung Bharat Leingak ki asonba asi khangbadagi Kuki terroristing na Manipur da landaraktuna Manipur gi apunba saktam thugaina bohonarakpadagi thakun mathoi helaba fawba lan asi Bharat Leingak amadi Manipur Leingak anina loisenba ngamdana leiriba asi Manipur thugainaba Kuki singbu phongna sawgatlabra haibasi laibak miyamgi singnaba haibadu oiribani haibasi Bharat Leingak amade Manipur Leingakna khangpham thoe